Haksang Fanalaisi Nungai na hingminasi, thyroid, pile, heart naba, kidney danung laiba, stress amadi anxiety, BP, sugar wangba phan mangamba, side effect laitaba food supplement phangbigani. Excellent award pangkraba stem cell ahoma mamaldasu phangbigani. Phangpham Keba Herbal Health Center, Kurailam Longthong, phone number 961298986. Haksang Fanalaisi Nungai na hingminasi, thyroid, pile, heart naba, kidney danung laiba, stress amadi anxiety, BP, sugar wangba phan mangamba, side effect laitaba food supplement phangbigani.